ngasi nuida waram phongkhiba tongan manipuri sifongsingdagi maruoibi ipausing myamna thamjagi hanbada tuition tawba oja amana sei tarago humdogi nupimacha ama puduna chatkhibadagi mapham khangdana leiribasi mateng pangbiu club Thobal district ki manungsana khangabok te leiba thoksom Kennedy kauba miwe mana sei tarago humdoi khakta ngai ribi Thobal district gi thoibi asengba mamingna te kaubi mairoi nupi macha ma launam tawduna pukhibadagi ngasi phawba langla langjin khangandana thamba si yaningde maduna lamdam sida leiriba club sangsthana amati lenga ki mari leinaba singna mapham khangdana leiriba nupi macha sibu puthokpada mateng pangbiu haina social development youth club ki president MD Imdad Ali na paumising na fungdokre. Hiramasiga mari lainana ngasi Manipur Press Cup na mapam khangdana lairibi nupi macha sige apok payaw na haya labuki Social Development Youth Club SDYC amadi Islamic Development Youth Club IDYC nigi thaumising na pangdok papaw mipam amada Imdad Ali na wapam masi fungdokibani pawgi mipam madura magna makhata na hai Thoksom Kennedy say kungamari sima ki mayum khangabok ta tuition center hangduna ma ki center du hauzik mapham na leidibi thoibi su mairoi ama oina tuition tawbu yawribani matam kharagi mamang na thoibi masangam di haiduna yumda halaktuna leibani masida haukiba December 15 da hairiba oja sina thoibi bu ma ki hayalabuk ta leibi yumdagi lona kokthokhtuna pukhibani Mathang numita mayumda phone tarolaga satle haina herakpadagi nupi macha si Kennedy na puduna satkibani haibasi khanglakpanaki magna makhata na hai masagi nupi thiduna angang yawgadabagi ngaiduna leidiba magna sei 16 khakta ngairibi thoibibu CLA haina lona pukhiba aduga pau haidokpa laktabadagi khudakta Thobal women police to wakatuna nupi macha si puthokpinaba haijakhrabasu ngasi phau nupa amadi nupi enima thiba phangdana leiri Masida lamdam asiki mahairu lupsing maira paibi singmadi lenga ki mari leinaba authority na ehen mamiyeng sangbiu amadi nupi macha si puthokpada mateng pangbiu haina makhata khi atopa paw mana gari huranba geng khutpu amagi miyeni amadi makoina huralakpa gari kaya lilongdagi Thobal police na fogat pangam khreari Thobal district police command gi kangbuna lilong mayai lekai da leiba Imtiaz Elias Apik apokpa lekhidrab MD Helim kauwa miyoema gi mayumda geng khutpu aman huralakpa gari kya losinduna thamne habi akaknamba pawm phangmudagi thi buhumbi gi thabak chathabda gari kya phangmangam lehari imung nusidagi Thobal police commando na phangmangam khraba gari sing adudi Maruti Alto car ani gari masa mari punna taruni phagalaba gari masa sing adugi manungda Honda Dayo ama TBS RK ahum ni hari makatana MTS Elias Apiki geng khutpu waduna MBC Search manakta ki gari khara hurana bagi thorang tawri habigi paw amasu phangmadagi commando kangbuna makoigi khungul libda geng khutpu adugi miyo ani su phagat pangam le hari pharaba miyo ani adudi lilongda manakta ge yumkhaibam Islaw Rahman sei kun go homdoi MD Islamuddin amadi lilongda makhongdagi khulakpam Shahid Ali Elias amamai Elias Asip Saikun apokpa MD Rashid Ali kawi miyo ani eduga loinana fagalaba gari singadu Lilong Police Station khusina khre hari amaromdana CM Birena Sangaithel Police Outpost amadi mayang langjing puthabida nauna saba RCC bridge amang si sangakhre sei khradigi hona Manipur leiriba miyamna masa masagi apama thabak sing pangtawda tawnaramba leiba kyoiba sakhonaba thabakta mai unsindana aigi haibu wakal namang thaduna thabak toramana Manipur si chakhot palam jilda mangam san mangamdana leiram khibani adu bangasi Manipur BJP lengak sasa lakpadagi ahum khara purak pangamduna chakhot thorangi lamda khong thangjin mangamle haina Manipur gi minister N Berena phongdokre wapamasi Imphal West ki lamsang kendra gi manungsana Sangaithel nauna saba Police outpost ama sanga bagi thoramda athoiba mithung len yuebu warol piraduna minister N Berena phongdokhibani CM na makhata na haikibada haukiba matamasida lamdamasida khunda minariba furu kanglup singi marakta nungsina da balairamba dungasidi laitre aikhoi amatani haipu wakhalona dungasidi mayek hena singali madugi mayek larabu kudamdi handak pangthokiba Manipur Sangai Festival da amata oina mai pakna pangthok pangam khibaduni
Chief Minister makhatana haikibida hauzik lamdam asida Olympian singidama Olympic Park sem saba loire hauzik malem gi lam koibe kya mapham asida laglagani miyam gi sathok chasinda hena khudong sanaba sangai thel gi lambi si len ani ohenana ba thorang paikhalagani haibigi thajabus piki ngasi gi thoram aduda lamsang kendra gi MLA S Rajen Manipur Police ki DGP amadi makok thongbo official singju sargyaki amaramda ngasi Chief Minister na lamsang kendra gi manungsana leiba mayang langjing puthabida nauna saba RCC bridge sangaduna miyam kusinakre ngasi thong sangabe gi thoram aduda lamsang kendra gi MLA S Rajen su sargyaki thoram aduga mari leinana Chief Minister N Birena phongdokhibada mamangi politician singna nakhai senglamdabadigi kanglup puruk ki marakta wakhalon manadabigi thawong thokni loinana Manipur rajniti tawribising asina soirambagi awaba kya miyamna mayokna duna leiri adubo haujuk paliba Narendra Modi gi lengasi lakpadagi santi leba ingsik pulamdam ama haibadu oiba ngamle tampak ki lamphawba ningthina ngak sielaga thamnamdabada natana singi administration system mapung phana thamnamde masi aikoigi yamna lebak thiba mani adubu haujukti Narendra Modi gi listing makhana lamdam sigi singtam thong manana thambang ngamnaba akan momonu khonari haujukti singtam gi khenab leitre Manipur manglomna sangchilaklagani aki Chief Minister na makata na hai thaina ipa epo hagdaktigi san loiduna santhi sanjung sijinaraga har haptuna afaba samas ama oiramba adu haujik hanjinab lam satuna sangi mela pangthokpa hore masida miyamna san loibiduna masa mau phaba khunai ama oinaba miyam punna sangsiminasi Manipur gi singi sarukta sai kya u tharamdabadagi ngasi mahausa gi khal yamna sauna akaiba pirakpa loinana ising phangdabagi awaba mayoknarakpa kaya si koknabagi dama miyamna singamasum tam animak lainga samnaduna u sara thamina se haina Chief Minister na phongdokhi makhasa tharak poina to papawmana lainga na paikhalakpa project sa magi mathakta singamasum tamda sanga ga dobalairi khungang singda satuna lainga na paikhalibi scheme singi kanaba phangananaba hotnaribisi afaba lainga ki khudamni Chief Minister lamdam asida sako thorangi damak paikhaliba thabak thoram singi manungda lainga na paikhalakpa project singi manungda project sa magi mathakta singamasum tamda sanga ga doba lairi khungang da satuna lainga na paikhalibi scheme singi kanaba mapung fana phangananaba hotnaribisi good governance ki khudamni haina Chief Minister N Birena phongdokre wapa misingasi Bharat Ratna Atal Bihari Vajpayee gi maudragani pansuba birth anniversary amadi good governance day amasum PMGSY gi makhada litan makhongi iril turel sakiba nungai brisanga bi thoram Chief Minister na phongdokhibani Rural Engineering Department MSRRDA Government of Manipur sinduna nungoi litan makhongda youth ground na pangthokiba thoram aduda Mahut Minister Yumnam Khemsan lamlai kendra gi MLA KS Ibomsa Education Minister Thanaujum Basinda Kumar Moirang kendra gi MLA Thongam Santi amadi Wongoi kendra gi MLA Khuraizam local su saryaki Chief Minister makhata na hai asuk sothna leramba si lebak thibani politics haibasi issue the base tawbani go to hills ki pandamdagi haujiti singda sotharamba kaya du khangmangamle awat apa sing mapung phana singtam thong manana sapminana bohonari lainga simiyam gini masigi wakhalona khungang le satuna lainga na pakhalibi scheme singi kana ba phangana ba hotnari basi good governance ki khudamni Chief Minister na makhata na haikibda Bharat Ratna Atal Bihari Vajpayee na miyam gi damak khanjarma manglana du Prime Minister Narendra Modi na ngasidi mangphawna hale sangai festival singmi tami amata oibigi message piri khungang sakhotana lamdam si sakhotle habi yaroi project sa magi matak sanga ka do leiri lamdam si model state ama oina blenga na panam thamli har gar jal gi makhara lamdam si gi sada humdraga manga yum thong khuding da thakna ba apabi ising pi bangam kre border issue da miyam na mi pai bi gano lengak ta mari lena ba si sang sing suna le henjin na leram loina lauthokani so hi Thoramasiga mari lena Mahut Minister Yumnam Khemsa na phongdokhibada BJP gi lenga klakpadagi lamdamasida ban blockade na singba amata lekhidre lenga asina paikhalakpa go to village amadi go to hills na singtam gi mari hena nakshina hale hauji PMGSY gi makhara thabak sahunga taraga truk paikhali praja singi awaba ko honana ba aikoi haktengna satuna makhogi wakat ta batangai phadi haikena su pauksna palakli makhasa tarak poina to papawmana ILP gi satna kanglon taruk mapung phana thabak pangthokna ba JCILPS na Manipur lengak ta taksilakli
Joint Committee on Inner Line Permit System JCILPS na mayang langjing samgat nupi loop amadi maitai inat kanma loop akham ga puna kusamna duna ngang December kunga mangada JCILPS Manipur gi convener Fulindro Consamna preside tawduna mayang langjing community hall da haujuk Manipur satna riba ILP gi satna kanglon gi matangda khananai na ba miyam gi mipham ama pangdokre mipham asina lamdam sigi yelhomi mapung phana kan mangamba guidelines oinaba hanadagi JCILPS na tanduna lakli bising amadi atai tuan ba hiram tarukta khananai na khiaina JCILPS ki co-convener thiam sarachandra na press thadorakpa siollasina haidi ngarangi mipham aduda khanakiba marueba wafam taru adudi Bengal Eastern Frontier Regulation 1973 Section 7 gi makhada mitop ta lam yon ba yaroi Manipur Inner Line Permit Guideline gi Section 3 amasum 8 Clause 1 gi makhada indigenous person amasum permanent residents haibasi mapung phana define to Section 20 gi makhada MIL PG 2019 bu violate tawigi penalty mapung phana ningthina implement to JCILPS ka hana yanakhiba matungina Manipur Land Reform Commission ningthina thabak to cut of base year asi 1951 na oiraga mapung phaba guideline semu Manipur State Population Commission ningthina mapung phana semdana thabak pangthu 1951 na base year oiraga Manipur da NRC updation taw natragana nawna semu loinana Manipur lengana state asita nongmoda mitop kya yamna ILP issue tawbagi Sanglakliba nan Manipuri singadu karigi damak lakpano karamba mapham da laibigi haibidu ningthina check tawigi tangai fadabalai loinana hana permit laukiba miyoi sing matam loiduna mayumda hankrabra natragana kadaida laikhrabagi mayumda handana laibasingna kayano karigino haibina singba laingana ningthina section yengsingadabane loinana hana ILP paiduna sanglakhiba renew tawduna lairiba nan local singda mari lainabasingna drive tawbigadabani drive sathabasu hokre ngahak ki oina tawbot natana mapung phana pekhat pigadabane hari siolasin hai haukibi December kun mari the minister N Berena upgrade torob ILP portal CM Secretariat Complex ta hangdokhibabu ngasigi miphamaduna nungai ba phongdokhiba loinana hairiba ILP portal asina ILP 60M na ningthina implement tawnaba hotnabiu hainisu lengak ta thamlakli inner line permit launa bu khonabada mito mian sakyana fake Aadhaar sizinabada natana fake permit saraga sanglakpa madi laishilambagi phagatkiba thawdu wathok toina thogli kaya amasu leiramki keni hari seolasina hai mitop singasina Manipur sanglakpa matamna ningthina check tawdrabadi fake document sizinaduna hurana lada niyamgi wangda sanglakpa miyoi singasina ohelakpa wathok lanthok udringaida fake document haibadi fake Aadhaar card saba fake permit singba sabada sienaba mani sizinaramba miyoi singna ningthina mapung phana thikat piduna akan serak pibiu matakta panikriba demand sing amadi lenga ki maphamna thamni bo pham singasi ngasigi mipham amuk hana reform tawbaga loinana punna lenga ta amuk hana taksinna ba miyam gi warep lokhibaga loinana punna mangnasu thodang lobiyu hainasu nunglukna appeal torakli atopa pawmana awang sakmai Manipur lenga ki mateng amata yaudana thongama sangaduna miyamna kusinakre Awang Sakmai Schedule Caste Development Committee na Awang Sakmai Community Hall mamang dagini National Highway 2 tawa anigi marakta leiba Kangjeng leima RCC Bridge Manipur lenga ki mateng amata yaudana saba thonga mangasi committee asigi President Khoirakpam Surjamani na sangaduna miyamna kusinakre thong sangabagi thoramadura Sakmai Kendra gi ex MLA Khoirakpam Devendra committee asigi secretary Khoirakpam Ishwar Chandra Treasurer Khoirakpam Anil Sakmai Khulgi Khulakpa Khoirakpam Nilamani retired EO Angam Rajamani retired AE Moirangthem Borazau Sakmai gi maiba Purel Yumkhaibam Yaimamadi committee gi marueba member kya saryaki ngasigi thong sangabatu committee asigi President Khoirakpam Surjamani na phongdokhibada committee asina ngasi Manipur lenga ki mating amata yauduna sarakna lupa lakh tare lom sangna saba thong ama miyamna khusinaba ngamjare athubada anauba thong ama su saduna miyamna kusinaragani mamangna su committee asina sport pavilions mari saduna sanaroi singa madi miyamna khusinaba ngamjakre committee asina leptana miyam gi damakta kathokpaga loinana thabak tawkhigani miyamna su mateng pangbiyo haiki ngasigi thoramaduga mari lainana committee asigi secretary na phongdokhibada Awang Sakmai Schedule Caste Development Committee na ngasigi Awang Sakmai maikidigi miyamgi damakta kathokpaga loinana thabak thoram kya mai pakna pangthokpa ngamle
Committee asina leptana maike songi sothara ba hiram kya da miyeng sangmaga loinana thabak tawkhigane ki ngasigi thoram madura saruk yakhiba shekmai gi hanagi MLA khoirakpam Devendro na phungdokhibada committee asi shekmai da lariba singlu kungani thugi miyoi ani punsilaga siamba committee ni shekmai turel nunglaingoi pek pasingdagi karakpa senpham khara lai madu singlup ta apik interest ta puthoklaba matungda madudagi lakpa income aduna shekmai gi lambi thong sanabung amadi atai sokhat thorang kya gi thabak sing committee asina paikhat pangam zabani haikhen su paus na phungdorakli makha satharak poina to papamna tuan be exam amadi masana sing mai paklaba sing taran okre lamdam sigi tungi yumburil oigadoriba hagolak diba naharol sing pungning thogat pigi saruka moina Imphal East ki Ketrigao ta leiba Youth Volunteer Association YBO na sinduna Ketrigao Part 1 amadi 2 dagi tuan exam sing amadi masana sing da mai paklaba sing bu taram okre ngasi mai paklaba sing okpagi thoramadud athoiba mithunglen gi worol piraduna Ketrigao kendra gi MLA Sheikh Nurul Hasan phungdokhibada mairoi singna tungi punsi mai pakpa mi amamam oinaba thawai yauna hotna gadabani matam ngakna thabak tawba tawriba thabak singna ningthina mai onsinba isani sabu thajaba thamduna pukning sangna thabak khudimak mai pakna hotnanaba mairoi singna hotnaba tai haki CM Biren haudokiba war on drug ki matangna paladuna MLA na hai Ketrigao kendra laidiba drug yolibising athubara thokpirau tholak tara de lenga ki meke digi torak pa thabak thoram sing da isa na daita pujaga dabane haina su aroi bu warning toki club asigi general secretary organization gi phampai riba Sohail Arif na phungdokibada club asina nauna khalaba thomi singna tuan be exam sing amadi masana singna mai paklaba sing ahan boina club asina okpugi thoram pangthok sabani makata na club asina angamba thakta miyam gi fanabagi dama thabak kya pekhatnaba honagane ki ngasigi thoramadagi sarua ma oina sanaroi sing yauna makok matang tarakhraba miyoi saniga yangkhai henbada mana sing piduna pukning thapotki thoramadagi sarua ma oina career counseling session amasu hapki career counseling session aduda social scientist Dr. Danabil Laisramna akhanaba wafam kya thamduna tungi yumburil oigadori bana singi pukning singki Ketrigao YOBHA ground pangthokiba taram opagi thoramadura Ketrigao kendrigi Sheikh Nurul Hasan Dr. Danabil Laisram social scientist MD Wahidur Rahman Singhmana thoram mapusumaki Ketrigao Part 1 amadi 2 dagi lak yamnaba miyoi kyanam saru yakiba thoramadura laikai gi ahalaman mairoi sing amadi club ki thomi sing kya ga loinana thoramadu mapung fana pangthoki suhaide makasa thorak poina to perform naminini OPD thingmi gi warep dokre The All Manipur Health Services Doctor Association AMHSDA na lenga katanduna lakpatungan demand sing lenga na thabak to onthurak tabagi mayokta hayeng December 23 gi hauna hospital singi OPD sing numit nini thingbagi khongjang sangsinana bugore blokre warep asinga si The All Manipur Health Services Doctors Association Bisnupuramari Thawbal executive members sing medical officer sing doctors sing nursing weba apun mifamna warep asi lokhipani hari karigumba OPD thingbi khongjang asi sangsilaba phawada lengang na thaba amata paikhalakta patarabadi makha taba akan ma khongjang sangsinanaba warep logani hari amaromnana Larhulup Mar People's Council President Group ki chairman Assam Police na fare Manipur lenga ka santi ki wari sanasi yadabag loinana lenga ki matakta lal hawbagi thabak sa thariba Mar People's Council High Species President Group ki chairman hawkiba December 23 da Assam dagi phare hari police dagi phoma pawsh na hai pharaba Mar People's Council President Group ki chairman adugi maming Lanwin Thang Sanati se yangkhai gi kawi ma Assam Rifle amadi Assam ki Lakhipur Police ki SDPO lusingba combined force na akaknaba pawm phangmadagi Mar Kolinda leiba ma ki mayum na satakiba operation amada fagat pangam kibani makata na yum adura thibu humagi thabak sathabada Thailand sawa .32 gi automatic pistol mari ka piyarebe numoi maru nifugoni pan yauna polam kyasu phangle hari Loshilakpoina to patien mapawmana paujal pausidigi lokhusaraga thamjage Indian Constitution PD Article 3 emasum 4 da anauba provision haptuna Manipur kansi shamjai North East State ki manung da khwaidigi liraba regional political party singi manung da ama oiriba Manipur People's Party MPP linkhat khibegi yangkhai gi manga suba mapokumon ngasi polo ground maning da leiba
MPP की ऑफिस ता पांगथोखरे पार्टी असिगी प्रेसिडेंट सु ओइरिबा सिंगाखम श्यामजायना लुसिंगदुना पार्टी असिगी फिराल सिंखतपग लोइनना पार्टी असिबु हिंगतनबा होनबदा असबो थौदांग लौरंबा अहल लमनसिंगदा खुदोल पिदुना इकाई खुमनबुदखि थौरम अदुगा मरी लैनना पार्टी असिगी प्रेसिडेंट सिंगाखम श्यामजायन हाय रीजनल पॉलिटिकल पार्टी अम ओइना अखोगी मांगना तौगदब इथौदांग क्या लैरि मरुओइन स्टेट असिगी ngam sayetnariba खुंदामिनरीब फुरुपसिंग मरक्ता मखोइगी ओइबा तोंगानबा होमलैंड अमा ताननाबा होनरक्लिबा कयास लमदम सिगी मियामना थेंगनबा मथौ ताइ इंडियन कॉन्स्टिट्यूशन की आर्टिकल नंबर 3 अमसुम 4 पीरिबा आर्टिकल सिंग असिदा लमदम सिगी ngam अमदि अपुनबगी सक्तम ngangnaba अखनबा प्रोविजन अमा हप्सिननबा पालिबा लेंगा अमदि मियामना होनबा मतम ओइरे हाइरि हौजिक ओइनदि मियाम पाउ मतंग असे लुसिनजरगे अमसुम मियाम पुना अनौबा अपडेट ngamiनसि हाइनसु चैनल सिगी मेकेदिगी मियाम फमना थमजरी।